Malemgi nupi kunaida tathi tawoina tawrokpa khudingma Kaithal fambi imasingna yaba ngamloi tha ani hena tumluraba Prime Minister na Manipur mai chakpagi wafam amata Fongdoklamdaba she karamba agenda no haina Kaithal fambi imasingna pendaba fongdorakli ngasi nungtil Khwairamban Kaithal mayaida Khwairamban ima Kaithal Joint Coordinating Committee for Peace na sinduna satakiba kongjangda Kaithal fambi singna human chance samduna kongjang chansenki kongjang adugi matangda wangangladuna Kongjang aduda saruk yakibi amana fongdorakpada malemgi nupi khudingda chathaba miyon minaida Kaithal fambi imasingna taraina lode Maitei Frupki nupi kya lambi sorokta ahing yarektuna leiriba se kanana leihanbano nupi kya mafam khangdana mangkriba se kanana thokhanbano pumnamak asigi matangda wangangbade lairadana mai jakliba starasigi matangda wafam amata fongdoklamdaba sigi manungda kari aronba agenda leibano thani helaba thodok amabu karigidamak lotke yauna losinduna thamluribano Kuki Furukta India lengaka manungda kari aronba agenda leibano sorokta ahing yarekliba kainabagi Tengtha khol kaya galoina na hingliba maitei nupi singya awabadi Prime Minister na udabra uraroi ge khana udabra haina su mahang na hangki Tang ahumda otona thoga kuki singna khoida akai toy piba mi han mi pun tawbogi picture sida laijare sibana ba yaure aduga tang marida sigi pochi thokre adu oragadi ngasi paper da tang marida thokragadi madu Unagare Konagare Harakanda Nasigi State Gamena BJP na Palba State Gamena come down to Mina Laira Maga, come down a Madugi Poto Kupchalaga Tamamaga, Narang Kata Putoga, Narendra Modina, Parliament, Huram Dai Matamda, Karigi the Makta Mana, no Pida is at Mahanba, Aduta White Taboy Chai, Akpacherak, Piga the Bani Hibasha, Yai Bakushu, Nupi Sopagi, Adobo. Manipur gi sok chauna mai saktana imai ben kya siriba ichai su kya siriba mayu makai leita dana mai thadok bidana anga ophai dona angang nu bimangi ba punamak sigi wahai di machet amte yaubirak taba masidi thamoi sokna Prime Minister roi su kai khumna ba ngamjaroi ngasigi khunai sida mai hau langpok tauriba Manipur mai chai ba sa atai state ki mi myam na uraga Bharat ke Pradhan Mantri mangna khangbiram daba Amit Shah macha mangna laaga tauriba poche una chalaga karib ta silent da leiba che kuki singa BJP singa karamba aronba agenda leibage atu matang de akoi praja da khanghan biu